अहानबदे यamna maruoiba update ama explore Manipur dagi lokhachage pambai ama hekta sizinarga Manipur ki Erang Loisannaba haina Amit Shah na phongdokre Jiribam Kalinagar da net thingbadagi mobile tower mai thakre haina explore Manipur na update tobiri Abdul Nasir MLA Lilong AC gi oiba aiba seron memorandum oina ngasi Prime Minister Narendra Modi da pisin kre Manipuri lebak kanbana lui aigi MLA post na hena maru oide lebak praja miyam na hena lui haina mahak na haikre haina explore Manipuri update tobiri breaking news Kokomi student front na ECI office amadi GST office solon sinkre barak turil gi sigar ben part 4 dagi nupi gi asi baksang amasu phangle award pa adu oiramba yai haina thajanari details kai minaki si haina explore Manipuri na update tobiri Explore Manipur dagi Aronba update ama kakalo khacharamge nectar sanjanbam thabuk dagi terminate tawgadabani Kokomi students front Jiribam gi thomi ama oiriba konthojam athobabu minungsi leitana hatokhiba senior SP combat nectar sanjanbam thabuk dagi khudakta terminate tawgadabani haina Kokomi students federation friends ki ningthojam Dhana Kumar Maitai na phongdokre Manipuri students Federation MSF की press release ama khakang update tawjarake hauji Jiribam ki oriba pm ase aduki matik yamna lure ngarang November ki tang 2024 nongmaijing numite miyam gi ihauda saruk yakhiba mahire khundrakpam athoba mitai son of khundrakpam tomba mitai S24 ka maranga khuning thek ta leiba jiri college ta first semester arts ta mahire tamlibabu special commando gi senior SP nectar sanjambam na nongmaina kaptuna minung silaitana tu pikiba amadi kaisam Bison Singh son of Kaisam Bijen Singh S26 Bidyanagar Mahi Khulendat Leibabu Tam Thina Sokhan Kibabu MSF District Committee Jiribam na Thamoi Sok na Nungai Taba Phongdok Sabaga Loinana Imung Manung ki awabada saruk yazari hana lauthokraba Armed Force Special Power Act afaspa asibu nahunana amuk miyam gi ihau amadi asungba kholau kaya nam thanaba thamjilakeba afaspa asigi marumda misam miyam hatpa tuppa tawrakliba asi handakisina ahan banate hanadagi miyam na awaba kaya mayokna tuna lakraba masigumba tamthiraba ek asi matamga sunadaba ek amakhakni haiduna MSF nasu Manipur gi mafam khuding dagi lauthok hanaba lauduna lakliba maram aduna athuba matamda afaspa asi lauthok pi yu henna miyam gi ihau laknaba sinbirakanu masina waroisin purakpasu ngamloi ngarang mahiroi athoba amadi bison anida thokripa thodok asi afaspa gi marumdani masi atopa misam miyamda amuk thoklakloi hainingai leite mahiroi hatpa amadi sokhan babu senaba sing khudakta thabukta gi terminate taubaga loina akan basairak pigadabani misam miyam hatpa amadi asok apan nanghan khiba yaningde masi terrorist ki thongni afaspa asi India lengakna misam hatpa yanaba semba ek amakhakni aduna afaspa asi khudakta lauthokadabani haina MSF Sinam Iringanba Singh President MSF District Committee Jiribam na thokpa press release amana update tawiri aduga mathangi update asina Kuki militant sang thasi ki tang taraga mathoi de Jiribam gi beru bekra khulgyang na police station amasung CRPF ta attack to khiba thodok adugi matung tarakpada thani pan gi angang yauna misam taruk tamthina hat ki bathodok aduna maram orga state asida hujik hingsa yauna oirakliba phiba masina maram orga Union Home Minister Amit Shah Maharashtra election rally da saru yana ba khongchat pangthokani haina tawrambadu cancel tawkhre Amit Shah gi khongchat cancel tawkhiba sim mapung oina Manipur gi hujik oiriba phiba masi senior officer single loina na review tawraga mari leina ni hairi amarom da Jiribam da angang yauna Meeoi taruk hat kiba amasung security attack to kiba thodok aduga mari leina na marla lohlup HPC gi mathakta akan ba meeting thamlakpa yari hairi official source amana hairi bani Union Home Minister Amit Shah na Maharashtra gi election da rally adu cancel tawkhiba ga loina na thubagi oina Jiribam gi thodok matung hingsa gi thodok sauna thorokliba asigi matang da awang bathaki official single loina na mifam ama pangthok to na khanakre masigi matung hayang numit yung pung taragani thoi chatpada official mifam ama pangthok to na Manipur gi matang da khanagani hairi oirakliba phimasi Imphal West amasung Imphal East matam kak taba curfew thamjin khibaga tampaki district tareta internet thingjan khiba yauna minister amasung MLA kaya gi yumda miyamna sangsin duni yum maitha ba yauna hingsa gi thodok kaya sa tharak padagini ngasi nongmaijing numita Home Minister Amit Shah na share lauduna pangthok ki phim adu Manipur da oirakliba phim kupna khanna khibaga loina na mari leina ba official sing da Manipur da santi hanjilan na bolokot pa ya ba khongtang khuding lokot na ba khangan ki Manipur da oirakliba phim masina maram oirga Union Home Minister Amit Shah na mikhal pangthok kadaba Maharashtra election gi rally saruk ya gadaba adu cancel tawraga Delhi da halaktuna Manipur gi matang da khanna ba mifam pangthok tuna oirakliba phim mingsin khibani
Marak asida Home Minister Amit Shah na New Delhi da Manipur gi matang da security review mifam pangthokraba matung CRPF ke Director General Anis Dayal Singh hayang November tang tarak ni pal Imphal da laktuna Manipur gi irang haktheng na yeng silakadori CRPF ke DGP Manipur gi khongsat asi sarkar pai ba BJP gi MLA amasung minister kaya gi yumda khoisaunor ba miyam na sangsin mang ata thokhalakwa amasung irang kansilakwa henjilakwa dagini amarom da jiribam da misam taru hatkiba amasung security da attacks chathakibado marlal hulub SPC dinani haina sabsaba report ama phangbaga loina na hairiba marlal hulub asigi mathakta center ki makai digi akan mem eng thamlakpa yari SPC D asi central government ga hojik phabu ki oina pis toka mari leina su agreement na trakna ceasefire sign tawnaba mata leite hairi